Miss PAODAM 8th Tabiribu Yumnam Anurada Devina Ikono Krumzari Hosang Maroi Bapalda Board of Secondary Education Manipuna Lova High School Living Certificate Examination 2020 to get following as a long talk rate. Governor Laganishan Akasang District MLA Amadi District Level Officers in the Unaduna Wariwata Sanakre Tayama Seditable Trust Kitaranitu Soba Foundation Day Tharampang Tokre Luinana Zabangi Hanapuki Prime Minister Odamba Sinjo Abele Kidri. Board of Secondary Education Manipuna Loba High School Living Certificate Examination 2022 ke parikha ke phol ngasi nungtin pung makai taba matamda Education Minister T.S. Basanta Kumar na CBS oina pangthopa tharoma madalau thokre examination asida punna mahiroi lesson kuntramapan chani kuntrom dai parikha thabada first division da mahiroi lesson kun chahum marupudara humdoi oiduna chada yankai matoi 10 mapanipan oiki Second division da mahiroi lesang mapan chama yang khoyum dai pass tawduna chada kulumdoi 10 mek ahumamu oiki aduga third division da mahiroi chaniga humponipan pass tawduna chada 0 mek tarunipan oiki apumba pass tawba mahiroi masing lesang ko mapan chanipan taramari oiduna changna chada humbutra taru oiki ngasi lauthoki ba parikha ke phol asida lenga ke school singda ke mahiroi lesang ni panda chahum somna taru parikha thabada first division da Lesangani Chanipang Kunipan, Second Division da Lesangani Sumna Humbudra Mari, Third Division da Chamagakun Apumba Lesang Mangachuna Kunito Pass Tautuna Chada Humpudas Mek Mari Taru Oiki. Edet Iskun Singdagi Mahiroi Lesangamaga Chatruk Taramatoi Parikha Thabada First Division da Chatrika Kuntra, Second da Chamri, Third Division da Taruk Punna Mahiroi Lesangamaga Chama Contra Taru Pass Tautuna Chada Humbudra Das Mek Manga Ani Oiki. Private school ge oina mahiroi lesang kumapan chahum tarataru parikha thabada first division da lesang tarataru chanipang kuntra manga second division da lesang taru chatruk humudra mapan third division da chamagani funitoi punna mahiroi lesang kulumdoi chatruk yang khaitaru pass tawduna chada marfudas mek taru mapan oiki ngase haidokiba metric parikha ge fall asida top Kunmanga rank holders pangtrabasing aduge ahanba position da roll number 46432 Catholic School Kanchipurgi Rahul Lystrom Apokpa Lystrom Premkumar Amadi Apokwi Lystrom Ongbi Santibala Kwakaitel na punna mark Jamanga Marfutaru Pangduna subject kudimak letters akhi Anisuba position da Heritage Convent Uripoke Mahiroi Ani roll number 46 Ngapigani 45608 Nomai Temp, Dhanajit, Apokpa and Somendro Amadi Apokpi, Koirom, Kripamai, Kurai, Haikruzam Amadi, roll number 45839, Danis Tongbram Apokpa, D. Robinson Amadi Apokpi D. Punam Sagunman Tera Lukram Lairak the Labana, Punam Mark, Jamaka Marfumanga, Chamanga Marfumanga Punki. Subject Punama letter Saki, Om Suba position da Eureka Academy Tonazonge, roll number 31951, Menaka Widrom, Apokpa, H. Samo, Amadi Apokwi, Jamuna, Kaira Konang Laikai, Amadi Ratankumar, Memorial Iskung, Kwakatel, Haino Kongnem Bige, Mahiroi, roll number 43348, Jessica Kwairapam, Apokpa KS Hillary, Amadi Apokwi, RK, Venishana, Kwakatel, Haino Kongnem Bina, Mark, Chamanga Marpumari Fongduna subject within the letters of Government the Honorable Chief Minister encouraged the central government's funds to the tune of 3 crores when sanctioned to Yam Pugna Horaga, high command and control centers in the Karamba school that was a wali, Karamba school that Kari lesson book Tambiri Haido, a real time basis. Immediately, a low in money. Aduna hosing modernized education system education department Lomiki Masasu Honorable position lower Yai Hainangasi Bosana Loba Ngasi Lautokiba ISSLC examination 2020 to the Omsuba position the Pangakraba Widrom Menakana Mianda Utkray
Huidrom Menaka Kasang District Manung Chana Leba Kaida Kongnang Makongda Leba Huidrom Samo Amadi Huidrom Ombi Jamuna Aniki Macha Anigi Manungda Atumbine Maki Apupa Amadi Apupi Animal Low Uduna Inkol Koiduna San Makom Topi Kara Loiduna Nomagi Suraga Jaduna Hingzaba Imunka Amataki Horakibane Ngasigi Omsuba Position Pangla Krabi Huidrom Menakana Ekogi Paumiga Unarubada Menakana High Housing Manipur tuition ge culture amakana chathadaglibasi masa masana self study kana tawzarabadi aruba portion kharaginatana subject kudamak tuition tobage matauta de phongdorkle menakana mahaki mai papage harau nungaiba phongdorkaduna hai mahana ngasi mai paglaktuna onsuba position laurakibage mahi pomba mahapopopiba mapa mama imung manung amadi mahapo takbi tambirakiba Oza sing the pijaninge Mangna Asumna Ahum Subat Tarakani Haibagi Tazakide Adubo Top 10 ge Manung Chang Lakane Haibagi Tazabalaki Hana Punduraki Mana Makataraduna Mahakitungi Punsigi Pandam Dingi Matangda Haikibada Mal Science Stream da 12 Pauba Manipura Makatam Kigane Loinana Makatabadi Mahak Mapanlamda Chatuna Makatam Tagngane UPSC Loba Civil Service Examination Thaduna Miyang with Hawal Tautuna Sam Saragane Menakagi Nungaibaki Pau Adutabada Wabaka Assembly Constituency MLA Devin Sul Laktuna Menakagi Yumda Laktuna Menakagi Mai Pakpage Harau Nungaibada Sarubia Kibagalunana Class 12 Pauba Lupalising Ahum Scholarship Piragani Haina Lautola Magalunana Menakagi Emission Sing Batawada Mating Oinaba Lupalak Amasu Piragani Haina Pololaki Manipur ngase sumioi kunitoi nauna COVID positive oidona state sege apanba COVID positive case masing lakama lisang kontratare jahum marpu mapan sukre hauki bapung kunmari da mioi janika kulum doi COVID test to boda mioi kunitoi positive oiba thenga kibana ngase gi COVID positive oibagi chang sada mapan dasming mapan yoke positive oikiba singdo Bisnupur Chandin Churasampur kaksang amade Kamjong district ge amamam Imphal East ge Mari Amati Imphal West District ge tarahundoine laisasana maram oiraga lekidabagi masingna lisangani chamakone Thasigi July ge tang tarukta Directorate of Health Service Government of Manipur na thokiba order amage matungina Zirapam Churasanpur Tengnopon Kamjong Senapati amadi Imphal West yauna district taruk asage entry point singda COVID-19 screening test Taunaba Kangalit Kabige Matung ina Jirabam district ke oina ngasi ayukta ke hauna COVID screening test haurakpada Manipur state ki mapalomda ki changlakpa miyoi singna Assam lomda ki Jirabam Manipur romda changma matamda COVID test tawbadu free da test tawbiyo haiduna Jirighat amadi mapanomda ki lakpa miyoi singna Jirabam romda changan khide Jirighat da thingbadage Manipur Jirabam romda Sangan Dabatanatana Manipur Jiribam Rondasu Kasaromda Changbada Jirika ki Miyamna Thingbadagi Miyangamunaduna Irang Toki Hirambasagi Matangda Jiribamgi CMO Amadi Disiga Wari Sanaraba Matungda Irang Ase Nemthanaba Haiduna Hausaki Wainadi Free COVID Test Tawduna Chatuk Sasan Tawada Ayaba Pibadagi Irangadu Nemthake Matung Mapam Mapandagi Changlapa Miyoi test Tauraga Jirabam Romda Changanki District Administration Kaksingna Sinduna Manipur ge Governor Laganation ga District Asage MLA Singh District Level Officer Singh Pradhan Singh Civil Society Organization Singh Amadi Miyamga Punna Wari Sanabagi Tharam Amangasi Sugno Chingtam Community Hall da Pangthokre Governor Laganation Athuva Mitung ko oidana pangthokiba tharampa aduda Hianglama Assembly Constituency ge MLA Yumnam Radisham Sugno Assembly Constituency ge MLA Kangusam Ranjit Kaksang Zilla Parishad ke Adyaksha Prisabam Jiten Sugno Municipal Council ge caretaker Chairperson Sarat Amadi DC Kaksang Somajit Salam na chingba sangnarapa miyo kyasu sarubyakhi Tharomaduda district asage tongan ba lambi thong analayang sang amadi education ga mari lainana leiriba award apa singe matangda civil society singe maikai dege memorandum sing pishanduna governor gi puning sing ke Tharomaduda governor Laganation na mahake warol piraduna miyam na pirakpa wakat sing da yauriba award apa amadi kudong sadaba sing kongnaba thabak oina onthoknaba Mari Lainaba Department Sing Amadi Chief Minister Jasedon Piduna Kangalagani Haibagi Thazaba Biki Mangna
Makatana hai numi kharani asida COVID positive oibagi chang wangkhalakli miyamna COVID-19 nagi ngakthongnaba COVID vaccine kapthukwi haina apal tawki. State asigi haurakliba nahakiabu afaba maikei amada purakpa ngamnaba legangna paikhiliba war on drug ke khongjang asisu miyamna mapung phana yauksinba matam oire masina hauzaki matamda nahakiana nisa ke ipakta lublakliba asitage soidana kan mangamgani. Maramasina chingda poppy cultivation to wayyauna nisaga marilainaba thabak khudimak leptuna chawkhatpa Manipur ama puraknaba miyamna amata oina honaminasi haina apel tawki. First thing is, I request you all to vaccinate yourself against the COVID. Now, as you all aware, the people all over the world are facing unprecedented COVID-19 pandemic. However, due to the prompt action of our government, this dreaded disease was almost under control. Nevertheless, unfortunately, during the last few days, the number is increasing. Today also the newspaper has reported. In our state also the number is increasing. The COVID-19 should exit gate, but it never went out. But again it is raising its aggregates. So therefore we have to be still very alert and careful. Here I would like to appeal to all sections of the society to get vaccinated. Manipur Pradesh Congress Committee MPCC ke Secretary Ketrimiyo Kennedy na haikhrei Lawmi singi yamna maru oiba tangai padana changraba yadaba urea har phangnadabagi wathok oirambadu ngasi July ge tang 9 da urea har khara khara yenbagi pau taba amadi muslim ichini inaw singi kumai Idul Zuhan lakpaga mari lenana Varat Kishan Sangha Manipur Pranke Kauriba Jane Strike Asida Block Congress Committee na support tawgani haina torambadu matang khara ge oina toklai Wapam Singasi BCC Kaksinge Office the Pangtopa Paugi Mipama Amada KSS Kennedy na Pundo Kibani Mana Makata Kibada Karikuma Maung Marinta Dana Hari Yenpaki Tawong Chatarak Labati BCC Kaksing Natamina Laitokloi Longi Sangaloina Kanba Konzang Sangsingani Haiki Tayama Charitable Trust T-Shiti Kaksingna Malinda Sandola Kiba Tarani Toisuba Mapunimi Tarampa Amadi Trust Asina Letter Lida Tola Taraba Amadi Hausangi Pibamda Sotarakleba Singa Piba Selgi Tengbang Charity Yantopagi Taram was a bang tokre. Kaksang Pusupat Lekai the Leba Library and Information Center Kaksangi Mipun Sang the Pangtokiba Taramba Duda Dr. Usam Devent MLA Wabagai Assembly Constituency na Atoba Mitung Mayang Lambam Yaima President Tayama Charitable Trust Kaksingna Tharamapu Amasung Dr. Danavila Stram Social Scientist na Akanaba Mitung Oina Sarugaki. Ngasigi Tharongwi Sarukama Oina Kaksang Amasung Kaksanga Kulona Badalaiba Later Laira Dola Taraba Amadi Haksangi Pibamda Sotaragli Basing Punami Komatoida Dress Siki Maiketigi Lupalisang Hongi Sengi Tembang Amadi Kudol Posting Pidana Kaikuna Utki Tharongi Manung Chana Prokamam Nimai Tabaktagi Patharaba ZEO Amasung Advisor to T-Shiti Kaksingi Advisor Oibiriba Mahangna Kunaigi Tawiramba Amadi Trust Asigidamalta Honariba Kayabu Masakangba Oina Inapi Amadi Sakangse Piduna Ikaikumnabasu Utki ICTS Project Kaksingi Makadaleba Assembly Constituency Marige Manungda Leiba Tungan Tunganba Kulsingda Mathok Taunaba Nauna Kankiba Angalwadi worker Amadi helper Sange appointment order Jana Handana Tamliba Asi Kudakta Handupiu Haina Nauna Kankiba Angalwadi worker Amadi helper Singna Wakan Mipampa Amangasi ICTS Project Office Mamangda Wakan Mipam Pangkre Wakan Mipam Adu Pamba Haurakpada Kaksang District Police Ke Palel O Sina Lusang Batima Amana Makatana Pamankide
Wakam mifam adu Association of Angalwadi Worker and the Helper ICDS project kaksing na senduna chatakiba wakam mifam adugi matangda association ke president Melody Kaishana pungdor kibada ICDS project kaksing ge makada nangna Angalwadi worker amadi helper nipu humdoi lawnaba DPC asi lisangani kumathoi ge October da pangthoki DPC asige result na lisangani kunithoi ge January ge tang manga da lauthokna helper amadi worker singa se join tawduna tabak tawa hoke adubu chahi asigi me tha loirakpada makoibo khanbage order January ge tang manga da thokiba order asi matam khara kepin da abeyance ta thambage order ama January ge tang tarukta thoklei haiduna pothorake maram asina asugumba order asi Kudakta handupiduna Angalwadi worker amadi helper oibage chapchapa mathau atubada thabak toba hauhanbiyo haina mari lenaba social welfare minister amadi Manipur lenga pollution biriba Chief Minister and Birenda Pungning Singsilakiba kaloinana nongna khankraba Angalwadi worker amadi helper nipu hundoige phangpham thokpa hak sing phangan minaba apel tawraklei aduga khoigi sigi DPC se October da lawgibani aduga haidopana January ki date 5 da haidoi adubo sigi mayo nabada haitare ko sigi against the give in events na order ma thokja gi adu akhoi di khangaudre aduga akhoi na khangba se kui dana mi loiram dai da khange adu khangba gi akhoi na si kai do bagi thingino si lawthopi akhoi di kari rano akhoi DPC sina kari asoiba lege hangbada mari leina bo authority na kaimta habi rakpa leite aduna akhoi je wakat mi phamje jatha jabani aduna Housing matamda single use plastic na malemda mang tahaliba amadi tungi mirol kyada khudong thiba thon gadariba asige yanglaga malemgi leibak kyada single use plastic thingba haurakliba asige khongthang ko oina Manipur government state asige oina July ge tangka amadege single use plastic thingba haukibaga iroinana Bisnupur district oneso district asige miyambo plastic Chizinabana Manghaliba Asigi Yanglaga Ngasidege Hona awareness program Pangtokpa Hokre District Administration Bisnupur Nachanduna Ngasi District Asige Ahanba Oina Bisnupur Kaiteldege Hokiba Vent of Single Use Plastic Awareness Campaign Aduda DC Bisnupur L Bricamp SB Bisnupur and Heroset Maite Bisnupur Municipal Council ke caretaker se Percent L Maniyama ADM Bisnupur H Bobby Sharma Amadi DLO Singna Sargyakhe DC Bisnupur L Bricamna Luchingduna Bisnupur Kaital ke Dukan Popam Pambi Singa Unaduna awareness Pikibagaloinana Mahana Pongdo Kibada Bisnupur District se tourist ke destination oi aduna maram oiduna international ge natraga domestic ke tourist sing ayamba mafam asida langnai aduna mafam asi yamna luna na thamba darkar oi Manipur plastic policy 2022 haina thokre aduna policy asige matungina July ge tangka amadi ge single use plastic makhal kya leiba yonba amadi seasonaba thingba hokre adubo policy asige makhada thingba hokraba single use plastic sing asi Karino Haibadu Mianda Kanganaba Haiduna District Administration Bisnupur District Police Bisnupur Municipal Council Amadi DLO Singh Yauna Ngasagi awareness as a Pangtopani Maramaduna Miam Puna Gyanta Minabadarka Lay Lakadriba August Kitanka Amadagi Bisnupur District Asida Manipur Plastic Policy 2022 na Athing Batham Kraba Plastic Polambi Yonba Amadi Sizinaba Yoram Labadi Lupalakama Fine Tiba Natraga Jahi Manga Jelda Leba Natraga Fine Su Tiba Aduga Jahi Manga Jelda Leba Sugiyai Haina Makatake Azadika Amrit Masa Palanta Wige Manung Channa 44 Assam Rapples Na Headquarter 22 Sector Assam Rapples IGAR ESK Makada Haryali Martsab Ursara Singh Thaduna Palanta Kray Usara Singadu Taminglong Amade Kangpokwi District Assam Rifle Ge Outpost Singda Thakibani Tamil District Oina National Highway 137 Gida Ladiba Kilometer Tare Sangba Rani Gaidi Leo Vatikada Chatake Maduda Assam Rifle Ge Tamil Battalion Ge Commandant na Haryale Mahar Sabda Saru Gyariba Nipung Khudingna Masamasana Thakiba Using Ado Masama Kine Khanna Hinganabage Thawdang Lahoningbage Wafam Phongdokhe Thasagi tang mangada India macha Tamil ani Myanmar gi tamutanda masakhang da basingna nomai na kaptana hatopi kraba pi mohanta amade m ayarna
ge imung manungda ngase Manipur Police ke DIC angam ningsent DC Technopal Srimati Manon Singh ke SP Technopal B Golyamang Railway Special Commando ke SPTS Krishna Tombi Thar IRB ge CO Somerjit ADC Chanenge XAML Lukhosai Amadi Mori ke tunga ba community ge lusang basing ke yauna hakten na satuna unakre unaba aduda DIC amadi DC anina haikebada laikhidraba imung manungna tahoriba awabadasu sarugya bakalonana asiba haksang phangnaba high level da yamna kanna jesang thaduna honari haike imung manung sing unaba loiraba matung Tamil Sangam ge obesta mifama masu misi asige matang da pangthoke Mifam aduda tenopan DC na haikibada Myanmar manung ge hausak oriba military na paikiba asida kanana karifam paire haiba chapsana khangba ngamdana leire adubu district administration tamuda yamna toina asiba haksang sinarakna bagidamak hanjin se thaduna khangan labasu Myanmar rom dage ngasi fawa respond amata lakide laktana leire adubu makatana so hanjin che thakhe kane hairi Masida Morike community leaders sing Miam Nasu issue Asigi Matang da Punna Jaminaba Asida Tagapapundoke. DIC Angam Ningsent na Haikibada Mori the Ladaba community leaders Miamna Lingsen Manana Puna Tabak Tominaba Ubada Tagapapundoke Amade Amaga cooperation Pinaduna issue Asida Punna Jaminaba Asida Nuaiva Poi Adubu Laikidrabake Haksang Sinaraktana Ladiba Asida External Affairs Minister na Myanmar da Chet Haduna Kangan Kibal Laidabasu Response Amata Myanmar ge site ge Laktana Lady Haike Community leaders Singna Pundur Kibada Myanmar Army na Asiba Haksang Animal Tamu Hospital dage Putokraga Maithaduna Polokre Haiba Wapamkea Ama Miamna Ngangna Batariba Asida Myanmar Authority dage Cheronte Pirak Palaitaba Maramna Kayamuk Chumba Wapam Oigine Habas Kangri Masida Wapam Asi Achumba Kangtung Nabating DC na Myanmar Tamo administration da Seron Thaduna Miam da Kanganabagidama Haike Loinana Misi Asige Matang da Karim Marange Halibano Haiba Wapam Sing so Sengdopan to E Haike Lehoriba Imang Manonka Housing Chada Tatana Awaba Amada Lady Bani Manipur Lengang so Munna Lobidaga Tuba Matamda Warishint Ama Laknaba Tabak by Katbiu Haiki. Zabang in a region the Boto Kombagi meeting about Wangangaida Nomina Anirak Palabalebaka to get Hanege Prime Minister Sinjo Abile Kidre Mahapo Yankiba Dr. Sanga Haikibada Nomina Avege Heart Chunky Todoga Pautabada campaign Tolaga Prime Minister Fumio Kishida Tokyo da Kudata Halakre Mahana Haikibada Masi Ngapi Pam Suktok Trabatodone Nomay Kaplaba Mui Oigani Haibanipa Ama Paraka Custody da Tangkre Haina Chief Cabinet Secretary Hirokashu Machunona Haiki Parabanipa Adutehi Nipumato Shuraba Tetsuya Yamagami Kawi Haina Police Nampondoke Pokaiba Yaba Polonkia Maki Yumdagi Pangle Haiki Nomaitam Numita Pangtokadaba Upper House election Gitamagda Vote Kombagi meeting Abada Abena Wangang Lingaida Nomai Kapagi Makonta Ke Ahambadadi Madu Toigange Makol Oidapoi Kanake Abitu Tarakide Anisuba Kamlakpa Adudati Hena Sengna Urake Nomayamasu Maiku Uba Panke Miamna Abibu question Natamke Ma Wantrake Amade Mangatagi Itarake Abibu Tumlomdage Kablakiba Orangani Tazanari Sayi Humpatare Sukraba Sinzo Avena Japange Kwaidage Matamkuina Prime Minister Odam Labane Lisangani Tarukta Ahanba Oina Office Paike Matanga Lisangani Tarani Troidage Lisangani Kundafawa Prime Minister Oike Hazangi Pibam Patabadake Mahak Pam Tado Kibani Japan Dade Nomiki license PBC Yamna Lui license Tanabada process Yamna Kuine Changi Shooting Association Amadagi recommendation Changi Matungda Police na Yamna Kuptana Amo Yangshin Gani Haiki Karnataka ki Malnan region na Nongkana Haita Kre state Aduge Awangtang Basarukta Isau Tolabaya Hanade Almaty water reservoir da Ishing Kuses Lising Humbutra Manga Chani Hanalade Krishna Turengi version da Isau Tolapayai Haidi Kodago Dakshina Canada Udupi Uttara Canada na Chungma Mapam Sing
nongkan hai thari hairi turin singi imai wangkalagle akutpa mafam sing ising thumkre chingi district sing kodagu amasung dakstina kanada landslide thokle cheksinna thaurang oina district sing asagi school amasung college sing chuti thadokre hairi hauzik arobada maruiba pau amani pizari Board of Secondary Education Manipurna Lauba High School Living Certificate Examination 2022 के फॉलोइंग असे लौथोखरे गवर्नर ऑर्गेनाइजेशन अकबसंग डिस्ट्रिक्ट की एमएलए अमदी डिस्ट्रिक्ट लेवल ऑफिसर संग उनदुना वरी वताई सनखरे तयामा चैरिटेबल ट्रस्ट के तरनिथुई सोबा फाउंडेशन दे थरम पांगथोखरे लोइनाना जापानगी हानापुरगी प्राइम मिनिस्टर ओरम्बा सिंचो अबेले खिद्रे दे इमेज पाउदाम ngasi gide matang sida loijare miang tabiri wesung amuka hana khurumjari